Malemgi oina khwaidagi chawba census ki thabak tangkak ani thokna pangthoklagani Narayan. Prithvigi oina khwaidagi chawba census ki thabak April amadagi hawduna tangkak ani thokna pangthoklagani. Manipur gi yungkok thibagi thabak sayisigi September amadagi na kunthra phawba pangthoklagani adubu West Bengal gi oina di matam lep 3 haina ngarang New Delhi da pangthokhiba pawgi mifam amada Register General and Census Commissioner of India Mrityunjoy Kumar Narayan phongtokhi. Mrityunjoy Kumar Narayan hai Malem gi khwaidagi chawba census ki thaba asi tangkak ani thokna pangthoklagani. Ahanba tangkak asi April amadagi hawraga September phawba pangthokani. Ahanba tangkak asi da house listing amasum housing census pangthokani makna haiki. State natragana union territory eduna makhogi khudong chaba yenglaga hairiba matam asigi manungda numit kuntrani gi manungda thaba asi pangthokadabani. Ahanba tangkak asida yunggi condition makhoina sejinariba potlam singa amasum makhogi lanthungi information singa do khomjingani. Masigi damak say sigi January thada question notify tokri. Census ki ani suba tangkak ki thaba asi population enumeration ni hairiba thaba asi mathang say English ngani ge kunga tret ki February thada gi hawani. Adubo onyamna taba state amasum union territory sing JNK Uttarakhand amadi Himachal Pradesh ki oina di ani suba tangkak ki thaba asi English ngani ge kunga taruk ki September thada pangthoklagani. Tangkak asida khomjingadawriba enforcement singadudi demographic socio-economic education migration fertility asina singmani masigidama sabsaba matam amadi question adu ahanba tangka ki thabak loidringai da notify tawgani haina Narayana phongtokhi mangna hai leba asigi ahanba oina census ki thaba asi digital oina pangthokani self enumeration ki khudong chaba su phangani self enumeration ki thaba asi April amadagi na taraga manga phawbu khudong chaba pigani house listing amasum housing census na April taraga taruktagi May taraga manga phawba Andaman and Nicobar Island NDMC and Delhi gi Cantonment Board Goa Karnataka Lakshadweep Mizoram Orissa amasum Sikkim da pangthokani hari Narayana ki self enumeration si yamna section ba web based facility ni masigi kuthana kanagumba makoigi information adu online thakat yagani khudong chaba si yumthong khudingi survey hawdringa gi mamangda lol taraka taruk to khudong chaba phangani hari Kuki Area single lambi sembinaba Kuki loop sing appeal tawkhre Kuki tab lamsing fogdok fogjin tawi yaba lambi sing sembinaba madi hanadigi lairabasu phibam sadraba lambi sing Semjin Bina Deputy Minister Oina Rural Development and Panchayati Raj ki thabak puribi Nemsa Kipgi and Kuki Loop sing appeal tawkhre Kuki NP Bongpi Block Kangpopi ki President let's say how keep the task ki kungo humdoida Deputy Minister pisin ki ba chirol amana Tingpi Bung Lapland Powerga Dongsum taba kilometer 7.5 sangba lambi Semjin Bina ba chirol aduna appeal tawkhi Bongpi Block ki kunga manga masum ukruli litan area gi Khul taraga mangagi lifeline oiba amakakta ngaiba lambi asi hanadagi lairabasu yamna phibam sadaba ningthina semjin binabu wafam sirol aduna thamki bi khajang pharaga urang party gi ke khonom taba urang pat natragana nongmaijanga bongpi area gi khun taraga mangaga lambi ningthina phauna dana leibana nauna lambi semgat pinaba rural development and panchayati raj minister nemsa khipgen Kuki NP bongpi block na apel tokhi Puna kilometer taraga mangarom sangba puna kun mapalom leiba Khamelok area ga maujanga lambi phauna khidabana hairiba mafam singa duda leiriba miyamgi awabi yengduna Khamelon area gi sip singa madi miyamgi maut sinduna maujangdagi Gobajang taba lambi sembinaba wafam Deputy Minister Nemsa Khipgenda Kuki NP cycle gamkai gi General Secretary Thangsei Tauthangna sirol ama pisinduna haijakri Thangsei Tauthangi atop sirol amana Denglendagi Songjang tab kilometer taraganithoi sangba lambi Pulaijangdagi Gamne tab kilometer nipan sangba lambi amasum kilometer taraganithoi sangba Molkondagi Songbem tab amadi Somlongda thong ama phawba lambi semjinbina Deputy Minister da appeal tawki Numit kuntraga mathoini suraglaba US Iran gilan Irana Kuwait ki power plant landakri India gi sinmi ama sikri
West Asia da soknaribu lan asi numit kuntraga mathuni sujilapaka loinana hena pakthok sakthuraki Iran laman kumbagi landa sathaduna US pu sawaliba Kuwait ki power plant amasum samudra digi thumamasum mineral kya lakthokpagi mafam kya landakri landa adur India gi lanmi ama sikre amasum maru eba mafam sing paksana ama ata thokre haina Gov State Electricity Ministry na phongdorakri Gov State Electricity Ministry gi wangang loi Fatima Abbas Zohar hayat na phongdokpa warolamada Iran Kuwait ki power plant amasum samudra digi mineral sing lakthokpa da sauna mating pangliba mafam kaya da tamthiba landa sathakibada India gi sinmi ama sikre amasum lanmi tara sokre hari samudra digi thum amasum mineral sing lakthokpagi maru eba facility oiriba sing ama ata thuan bahaibisi Gov Arab State ising supply tawuda sauna Khudong sadaba mayuk na hali haina minister gi wangang loi Fatima Abbas na phongdokri Iran Gulf Laibak sing the labor power plant sing the atamna landadringai gi mangoinana karigum Israel amadi America na laiwadugi power plant sing the landaraglabadi Gulf amasum Israel gi energy infrastructure sing the landagani haina mangjununa section world thamkibani haukibai hingda US amasum Israel gi apunba force sing na Iran gi konung Tehran amasum Albors the labor power grid sing the landa satuna labor dugi power facility sing sound amada thonki Iran landara paki pakhom piredna drone amasum missiles sing Israel Jordan Iraq amasum Gulf labak sing the labor US ki military assets sing the sound landa khibada asu open kya thuan bagal loinana semba sakatpa sing sumang takanki Iran gi laman khumbagi landa sina malem gi kaithel sing da asabu khudong sadaba mamayuk nan madanatana nongthaki lambel su sound apan mapiki Gulf the labor US ka mari lainaba mafam sing Iran drone amasum missile lising mangaga samri go humdraga mathui kapsinduna landaki mamang thagi kunga nipana US amasum Israel gi lanmina Iran gi mathat landabe hek hokibadigi laman khumbagi landa oina Iran Arab lebak tareta lebi US gi base sing drone amasum missile lising mangaga samri go humdraga mathui kapsinduna landaki haina official data amatus phongdorakri hari Nigeria de miyoi kun hatkhre Pung nifuga nipan go eba curfew thamjinkhri Nigeria gi awang de leriba mayai thangba mafamda nahan numidang kanglop amana satharakiba attack amada yamdrabada miyoi kun hatkhri haina mafam madura leiba miyoi sing amadi authority gi maikei digi phongdorakli State Commissioner for Information gi thawpuriba Joyce Loya Ramna apna phongdorakpagi matungina mi hatpagi thawdo adu nahan numidang George North area da leiba Gariya Waye Kangluki Matra Satraki Betini, Maki Maike de Gidi Siki Bamio sing adugi maming pandrabasu, local web sourcing of Fundora for the Asibegi, Masinga do Kunyokivani. Istelangana Makata etek laktana Mapamadu Pung Nifuga Nipani curfew Tamsin Krenesu, Paumuna Makatana Fundorakli Matam kaktaba bal lakthokre Wabagai lam khai tu Sugunu Road Siamba left Kibaki Mayokta Matam Kaktana Lambi Tinglagani Haina Sugunu Road State Highway Development and Demand Committee LSRDDC gi advisor Ahong Sabam Derena Lapokre April Manga Pau Gimanung Makatana Lambi Siamba Haurak Trabdi April Taruk Khongjang as Hogan Hennes Lapokibani